AFSPA tha taruk amaga sangdokre Ministry of Home Affairs MSA na thokiba notification amana Manipur matam sangna thamlakba Armed Forces Special Power Act 1950 AFSPA si sayisigi October amadigi paraga tha taruk amaga sangdokre Ministry gi notification adun awang nongpoki state ahu Manipur Arunachal Pradesh amasum Nagaland gi disturbed area lakthokraba mafamsingda AFSPA si tha taruk makhatana sangdorakhibane Manipur Pumba Ek Asigi Makada Lady Hyrabasu Disturb Area Lautokraba Police Station Taragum Konma Pumpsing the Tea Ek Asina Consulate Police Station Singadi Impal West, Disuki, Impal, Lampel City, Singzamai, Patsoyamasum Wangwani Impal East Disukina, Porampat, Hangangamasum Irilbung Police Station Thabal Disukina, Thabal Bisnapur Disuki, Bisnapuramasum Nambolamadi, Kaksing Disukina, Kaksing Police no Konba Pumpsini Panbayai Miamna Draconian law ni haiduna khongjang kya sangsinduna yaning da phongdok narakliba AFSPA si English singaniga mari digi Impal municipal area yaudana Manipur pumba da English singaniga kungani thui phawba thamlakhibani English singaniga kungani thui gi April da Manipur government na thokpa notification amana Manipur apunbagi Impal West district ki police station taret Impal East ki police station mari Thaubal amasum Bisnupur district ki police station amamam Kaksing amasum Jiribam police station na konba maphamsingda Disturb area lakthopa applicable Oire haina notify tawkibani English singaniga kunga mari ki October da Manipur ki police station taraga mapana konba maphamsing yaudana Manipur pumbar AFSPA amuk thamlakhi mathangi thada police station taraga mapandigi police station tarukta AFSPA si amuk thamjinkhibani Tokhai velengak piroi have center ki stand mayek singi biren tangdo laitaba puraktuna punna hingminabada mai onsin minarsi Manipur khunda minari Kuki Furuki miyoisina Manipur ki tokhai velenga matanduna ngasi phawbo laklibasida center ki leiriba lusingbasingna condition amatada tokhai velenga piroi haiba wafam kera khana haikhiba lekrabani Oire roidaba dimana sida asum panduna leibigi mahut hanagum tangdu laitana punna hingminanaba honaraba romda mai onsilasi haina hanagi minister nongthomam berena phungdokri India ki Prime Minister Oiramba Bharat Ratna Atal Bihari Vajpayee gi Mapok Khumon ga mari leina ngarang nitya pachu thekta leiba thambal sanglena pangthukiba Atal Samriti Sammelan gi thauram saruk yaba lakhiba hanagi Minister N Berenda Paumi singna hangbu hangi pakhum piraduna haibu wafam asi phungdokhibani mana makhatana hai Democracy satpa leba amada kanaguma miyu emana natragana kanaguma kanglup amana demand tawpigi hak leirabasu demand adu piba natragana pidaba haibadudi authority ki makha poli Kuki na taliba separate administration ki demand asi central leader singna condition amatada piroi haina kiarag hana haikrabani maram aduna separate administration piba pidabigi matangda thoidokna warningai leti Masidagi hena maru oiribadi Manipur gi hauji oiriba charangna basigi waroisin matawkramna purakadagi matawkramna aikhoi kok sungsinnagadagi haibadani haujik leiriba president rule asisu mathang sahi February 19 da sahi ama mapung pharagani president rule thamba sahi pharaklabanina Manipur miyam gi ihul khangna February tha mamangda center na popular government ama lingnaba thausil paikhalakani haibigi thajaba sauna lei haina makna phongdokhi Ngarangi Thauramadu Mari Lena BJP Manipur Pradesh ki President Adhikari Miyum Sadana hai Yumlo na Balabak Shindaki Mitop Kiayam na Sangshilakpagi Habadu Kangdok na Wokona Bahabisi Pali Balenga Adugi Taudabi Yadrava Matawamani Madugi Sapsaba Lokat Pam Tok Tapak Singsu Sentana Lokat Palakli Manipur ngasi thiengnari ba problem sing asi karidagi oikibano haibisi miyam ni hena khangnar ba wapamni Parliament Union Home Minister Amit Shah na detect, delete and deport haina laukiba dubu yamna wantok leiba wafamni thangnaba leibak singdagi narol sangsilakiba masing yamnaba mitop singna leiba asigi demography da thokolakliba imbalance asi aikoina taraina lobu sumloi matam leiringaida section thaurang lakhot haudrabadi tungda asabu khudong sadaba mayuk narakphe ngasi miyamna mayuk nariba awabasi Congress Party na tharamba upambi edugi mahaini haibada hamamba thokloi haina sumana makhataki Nasigi Thauramadu Nagaland gi Tourism and Higher Education Minister Temzen Ima along Rajya Sabha gi member Sanazabula Shemba MLA Singamadi BJP gi office Biar Ramadi Karyakata Kaya Suryaki Bomb Pokaibada Sokiba Angang Ohungi Tabak Paikhanaba Report Bikalanaba MCPCR Namatam Thakri
Tengnopal district ki Molnoi Kuki khulda bom pokhaibada angang uhum tamthina sokhibagi matangda mathau taba thabak sing pekhanaba masum thabak sing adugi action taken report sing adu notice thoklaba matung phanglaga numit taraga mangani gi manungda pikhalanaba Manipur Commission for Protection and Child Right AMCPCR gi mekedi gi batam takhri AMCPCR gi chairperson Kaisam Pradip Kumar na Tengnopal district ki deputy commissioner da angang uhum adugi matangda thakiba chirolo du hai bom pakhaibada soklaba anga uhum adugi yenglaga district administration amasum state authority singna khudaki weba thabak thoram sing lokhanaba khanki anga uhum adugi asangba ana lehengi senpam yauna ICU da leibi hidak langthak sing busung puna puthokadabane soklaba imung manung sing adu da karigumba CM HD natragana Ayushman Bharat PMJAY gi khudongchaba piduna health card sing pina basu khanki loina mission wasalia scheme gi makhada angang sing adu enroll tawhan mayauna psychological support na sing busung pina basu khanki hairi buafam sing asi notice thokibaga serol adu phanglaba matung numit taraga mangani gi manung de action taken report ama thingalakna ba MCPCR gi mekedi khanki soklaba angang sing adu gi yaifanaba safety gi dama khudaki oina lakhat kadabani tha sigi kunna thokiba thawdoru Commission for Protection of Child Right Act 2005 ki matungina AMCPCR na lumna lawi bom pokhaiba du soklaba anga ahum adu hauju state sigi private hospital amada intensive care unit ICU amada analeng sathaduna ladi soklaba anga ahum adu di hemgau hau baite saitara apokpa thokthanglen baite Alex Zangup say baiti say nipan apokpa thawdanglet baiti amasum ngasumang haukip say nipan apokpa lekhidrawa haukhulet haukipni Taliban amadi Tajikistan aniki marakta asoba lanjau tholakpa yabi akiba leire China masa kya su sikre Taliban amadi Tajikistan aniki marakta asoba lanjau tholakpa yabi akiba leire China masa kya su lana sida sikre na report amana phongdokli Afghanistan ki Taliban satharaki be attack ta Tajikistan amadi Afghanistan ki border mayada mining amadi infrastructure ki thabak suduna lairiba China masa kya sikibane Taliban satharaki be attack atudigi ngak thokpa ngamnaba Tajikistan ki lanmi singju thorang tawdun laikri lana sidu China masa kya sikibadu Afghanistan na satharaki be attack nati haina Taliban government na sengdokre Tajikistan ki national security na phongdokpagi matungina Afghanistan ki khulai paiba terrorist kya lona tumna sanction bu honarakpadigi nakalani gi marak kuthoknarakibane hari wangoi da masa ani lairebi sei kun ga taru khakta ngairibi mauna ma singna eba mong da sinamni police na masin hangna pa mapuroiba masu manembok lokatri nopi anga na sathaba crime thingna ba masu masida senaba singbu wayel tuna matik saba serak pina ba lenga masum lanai lup singna akan mathabak sing lokhlaklaba su thoninda ba thawdok sing aside leptana adumak tholakpagi makha tarakpada ngaranung thilpung amarom tarakpada wangoi police station konba thiam laisang khongi ibudo pakhangba laisang gi marak tahuba haibong pambi amagi makhong mayada masa ani lairabi amasu masagi sei kunga tarukrom khaktamak suribi mauna ma singnaningai oiba mong na siraga leiramni thawdo asigi matana police tagi phungma pawge matung ina laikhidrabi mauna asigi maming sanamba ningol khaidem ongbi sauba sei kunga tur kawi wangoi mamang khaidem laikai digi khaidem naresor allies poinau sagi loina bini maki sei taruk rom suraba masanu piamaga sei tara helaba masanu pamaga lehori ngarang numidang haibdi nahan numidang pungni palom tarakpada mahak yumdagi thokibadigi thiba khangdana leiraklaba matung ngarang thil mafam adu mak shiraga lerama thingarakibani maki ngaksamda singnaningai oiba khudam sing lerami hedi thawdo asigi pauta baga police na forensic expert singa loina sangsinduna thawdo asigi mari makong khangdokpada mating oigadaba evidence sing collection tokre loina thawdo asigi matangna lokhatpa case ki matungina laikhidrabi gi haksang postmortem examination tonabgi dama rims ki medical singna thamkhre hedi nakala maron thawdo asigu yaningdaba phongdoktuna laikhidrabi gi iram siphai da leiba mapam longgi miyoi sing haurak ma ki mapurebi gi yumgi potchei khara ama ata thonkhre thawdo do police na matam san laktuna lakshin badigi makhatan akai toi thon khidre hari loinana thawdo asigi matang na sap saba mari makhong khangdok na ba police na laikhidrabi gi mapurebi madi manembok lokhat khre hari ko saung na ba miyam na
हौरकपदा कंट्रोल तौदुना लाक्सिननबा पुलिस की मैकैदिगी टियर गैस सेल अमा अनि फावबा कापखेरी लैखिद्रापीगी अपोकपना फोंदोरकपदिगी महाकी मसानुपी अमसु मयानुपा अनिगी मरक्ता ngihak leitana khatna sainabagi thawdok thokpadigi masanupina mapamda halaktuना leibasu yaukhreri adomena ma hausuk phawgi oinadi laikhidраbi chawbabu kanana kari maramgidama khalambano natragana mak mathanda sijabra habadu sapsana khangmamdri सही लोइब नुमित फावबदा पान आधार लिंक तौद्रबदी पेनाल्टी ITR इशू मायोक्नगदौरी सलिब सयिंग लिसिंग अनिगे कुनगा मंगा सिगे अरोइब नुमित डिसेंबर कुंथ्रागा मतुई फावबदा आधार अमसुम परमानेंट अकाउंट नंबर पान लिंक तौदबा टैक्स पेयर सिंग असी टैक्स अमसुम फाइनेंशियल गी ओइबा थबक थोरमसिंग द खुदोंग सादबा कया मायोक्नगदौरी हारि इनकम टैक्स डिपार्टमेंट सही सिगी अप्रैल अहम थोप नोटिफिकेशन दा ममांग सेगी अक्टोबर अमगी ममांग दा आधार नंबर सिजनदुना पान इशू तौखिबा मियोइसिंगना सही एसी लोइद्रिङैदा पान आधार लिंक तौगदबनि हाइना फोंदोखिबा लेख्रे सेंट्रल बोर्ड ऑफ डायरेक्ट टैक्सेस CBDT ना इंडिया टैक्स लॉ सिंगी मखारा पान आधार लिंक तौबा सी मैंडेटरी ओहनख्रबनि अनोबा डायरेक्टिव असि मरु ओइना फाइनल आधार नंबर सिजनदना आधार इनरोलमेंट ID सिजनरगा पान फंखिबा मियोइसिंगी मरुओइबा डायरेक्टिव ओइरि मियोइसिंग असि डिसेंबर 13 फावगी मनुंगदा मखोइगी पान सिंगदु असुंबा आधार नंबर ना लिंक तौगदबन हारि करिगुंबा डेडलाइन असि नंगहौदब ताराबदी मथंग सै कुमसा इंग्लिश सिंगनि कुनगा तरुकी जनवरी अमदिगी हौना मखोइगी पान सिंगदु इन ऑपरेटिव ओइरगनि मसिना सांग नाइना पांथोकपा फाइनेंशियल अमसुम टैक्स के मरि लेनबा थबक थोरमसिंदा चावना सोलकनि हारि ममांगदा पान आधार लिंक तौबसि कुमजा इंग्लिश सिंगनि कुनगो हुमदोइगी जून 13 अरोइबा मतमनि हाइना फोंदोखराबा मतुंग कुमजा इंग्लिश सिंगनि कुनगा मरिगी मे 13 फावबा थेंबगी फी लुपा लिसिंग अमगा लोइनना लिंक तौबि हंदुना सांगदोरखिबने करिगुमा पान आधार लिंक तौहौदबदिगी पान कार्ड अदु मथंगसेगी अहौबा नुमितिगी इन ऑपरेटिव ओइखराबदी टैक्स पेयर सिंगना इनकम टैक्स रिटर्न ITR फाइल तौबा रिफंड रिसीव तौबा अमदी पान असि मैंडेटरी ओइब सीएलगी ट्रांजैक्शन सिंग द अपन बलाकदौरी हरि पाकिस्तान की बेलोचिस्तान टेररिस्ट तरागोम दो हटख्रे तंगदु लैताद्रबा प्रोविंस अम ओइरिबा पाकिस्तान की बेलोचिस्तान थाजब याबा पाव अमदगी थीब हुमगी थबक सथबदा लोन याद्रबा इंसर्जेंट ग्रुप सिंगी टेररिस्ट तरागोम दो हटख्रे हरि लनमी की मीडिया विंग अम ओइरिबा इंटर सर्विसेस पब्लिक रिलेशन AFSPA na फोंदोप वरोलमदा थास की कुनगमरी अमसुम कुनगमंगा की मरक्ता प्रोविंस अदुदा लैरिबा कोलु अमसुम कलात की तुआन मफम सिंग सिंथानिगे ओइबा ऑपरेशन नि सथदुना टेररिस्ट सिंग दु हटकिबने हारि AFSPA na थदोरकपा वरोलमदा इंटेलिजेंस बेस्ड ऑपरेशन सिंग IBOS अदु मफम सिंग अदुदा टेररिस्ट सिंग लोत्र लैरि हैबिगी अकनबा पावम फंगबदगी सिक्योरिटी फोर्स न थीबु हुमबद सथबदा माय पांग टेररिस्ट सिंग अदु मालेमगी लैमाइदिगी मुथत मगमकिबने सिक्योरिटी फोर्स न हौकिबा सगोल नुमिता कोलुद ऑपरेशन सथबदा टेररिस्ट सिंग याउना कुथोकनरकपदिगी टेररिस्ट मंगा हटपा ngमखिबने हौकिबा युम सुकाइसा नुमिता सतखिबा अतोप ऑपरेशन अमदसु सिक्योरिटी फोर्स न टेररिस्ट सिंग लोतुना लैरिबा मफम अदुदा थीबु हुमबा संगसिलुबदा टेररिस्ट सिंग अदुना खुद थाबा हौरकपदिगी नकलानिगी मरक्ता कुथोकनरबा मतुंगदा टेररिस्ट सिंग अदु कलाता हटखिबने टेररिस्ट सिंग सिजनरम नोंमै मरु अमसुम पोखायबा याबा मसाकसिंग फगतपा ngमखियारि बांग्लादेश कोंडोम सप्लाई तब ngमलक्तबदी आंगांग पोकपगी संग वाखलकले रिपोर्ट बांग्लादेश महैरोई सिंगी लुसिंगबा शरीफ ओस्मान हदी हाटख्रब मतुंग लेबा अदुदा सरांगना पथोलिंगै सेरक्ता आंगांग पोकप लाक्सिनबदा संगबा मसा अमा ओइरिबा कोंडोम यावना तुआन पोलम सिंग लेंगाना पीबा ngमलक्तबदगी हेन अवाबा मा मायुकनरि हाइन रिपोर्ट अमना फोंदोखलि हौखिबा सै खरा सिदा आंगांग पोकप थिंगबदा संगबा मसाक सिंग मियामना फंगनबिगी चांग नोमनोमगी हंथरखलि कोंडोम याउन आंगांग पोकप थिंगबदा संगबा मसाक सिंग हंथरखलिबसी सेल थादब वाटपा मसम स्टाफ की अवाटपा लेबिदगी नारि लेबा असिदा लैरिबा कोंडोम की स्टॉक असि लाक्लिबा नुमित 19 फावबदा लोइबि याबिगी ओइथोकपा लै हाइनसु ऑफिशियल सिंग फोंदोरपा वाफम अमाबो लेबा अदुदा नुंगतिगी फोंगबा डेली स्टारना रिपोर्ट तौरखलि रिपोर्ट असिना मखा तारादुना हारिबना बांग्लादेश की फैमिली प्लानिंग प्रोग्राम दा असोबो सेथिंग अमा पीबगा रोइना हौकिबा सै तरुक रोम असिदा आंगांग पोकप थिंगबगी थिंगबद संगबा मसा अम ओइरिबा कोंडोम यामना फंगबदा 453 हंथरखियारि भारत रत्न पद्मा अवार्ड सिंग मिंगथोनति मिंगी मांग नत्रगना तुंगना सिजनबि याति भारत रत्न
Padma Award sing as a national recognition adu masak takpani. Masi miyo emagi legal identity takpani siznabi yadi haina Bombay High Court na fongdokri. Padma Shri, Padma Bhushan, Padma Vibhushanam Bharat Ratana Singba Civilians Award Singasi official oiba Mingthona Tiamasumasi award diamagi mamingi mamanga masumatung Sisinabi Yadi Hedi. Kumza English Singani Taraga Marida Padma Shri Award Pankiba Dr. Sarat Hardikar Sienaba petition namagi hearing sa Taraduna Justice Somasekar Sudarshan gi single bench na writ petition adugi case title adu yanin daba pungtuki. Title of the Iribadi Dr. Trimbak Bihi Dabkekar Barsis Padamashri Dr. Sarat N. Hardikar and others Haina Irakieri Hardikar Bu Padamashri Dr. Moresor Hardikar Haina case record the Palakpadu Yaning the Bapong Balunana Mingi Mamang Patamashri Heba Mingtona to Lautona Vakanki Justice Sudarshan High Civilian Award Singasi Mingthona Manatiamasumasi Mingi Mamang Natragana Matung Sisinaba Siloni Adi Masigi Sanabi Silogi Wang with the name of Masi Judicial Proceeding da Illoidavani Court Aduna Kumza English in the Magasama Panga Maudraga Mangagi Supreme Court ki Constitution Bench ki Judgment Paladuna Laibaki Wena Ikai Kumna Utpoina Piba Padama Award Amasumbar Ratanas Mingthon Oina Lawi Yadi Masu Masi mi amagi mamingi mamang natragana matung na sisinaroi swaki. UP da mapa masa kaptu no halamli Uttar Pradesh ki Sitapur district miyoi krana say humpu suraba miyoi ma masumhaki masanupa nongmay na kaptu no halamli na police na fongdokri. Thaudo odu nahanumidang wairam Sitapur district ki Samalia Sultanpur police station ki manung sa nalayba kunna da thokibni haina sumako na fongdokli. Sitapur ki Superintendent of Police Ankur Agalwan haki mapa masadu makoi ki labuk tagi mayum da halakpai ki lambi attack torkibani laikidra mapa masadu ki maming akhtar se humpu amasum maisar se kuntraga nipan kawi hana phongdu ladun SP naki thaudo aduga mari leina case ma lokhat paga loina accusing adu phana police ki team sing semne kunadur ehan police force deploy tokre hana sma na phongdokli social media ra viral oirakliba Kuki community Burma thaba banner amagi makada Welcome home Kuki brothers and sisters from Manipur for Christmas haiba return to your root thaba banner amagaloina social media singda viral oirakli